ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯛꯄꯝꯒꯤ ꯄꯣꯁ ꯑꯃꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕꯣꯔꯗꯔ ꯂꯥꯟꯁꯤꯟꯒꯦ ꯇꯧꯔꯝꯕ ꯃꯩꯇꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯑꯩꯅꯕꯨ ꯍꯦꯛ ꯊꯦꯡꯅꯔꯕ ꯀꯨꯀꯤꯅ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯥꯟꯅ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯃꯤꯊꯤꯕꯣꯡ ꯁꯥ꯫ ꯃꯩꯇꯩ ꯀꯌꯥ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯏꯃꯥꯒꯤ ꯐꯅꯦꯛ ꯆꯤꯡꯊꯣꯛꯂꯤꯕꯁꯤꯡꯗꯨꯗ ꯇꯧꯔꯨꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯀꯥꯏꯅ꯫ ꯑꯗꯨꯗꯤ ꯂꯥꯟ ꯗꯥꯏꯔꯦꯛ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯁꯤꯔꯣ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯍꯟꯗꯛꯇꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯛꯀꯦꯗꯨ ꯕꯣꯔꯗꯔ ꯂꯥꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯔꯝꯂꯕ ꯃꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯀꯅꯥ ꯑꯃꯠꯇꯅ ꯋꯥꯔꯧꯕꯤꯔꯛꯀꯅꯨ꯫ ꯂꯤꯁꯤ ꯄꯤꯌꯥꯔꯤ ꯀꯥꯡꯉꯨꯖꯪꯒꯤ ꯄꯣꯁ ꯑꯃꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨꯝ ꯌꯧꯕꯒ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯑꯅꯤ ꯑꯗꯨ ꯐꯖꯅ ꯐꯨꯗꯕꯤꯌꯨ, ꯀꯥꯎꯗꯅ ꯂꯩ ꯄꯔꯦꯡ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯨꯅꯤ, ꯃꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯝꯍꯧꯔꯁꯤ, ꯄꯨꯟꯅ ꯁꯤꯡꯃꯤꯟꯅꯔꯁꯤ꯫ ꯏꯆꯝ ꯆꯝꯅ ꯃꯩꯇꯩ ꯑꯅꯤ ꯊꯥꯗꯣꯔꯛꯄ ꯅꯠꯇꯦ, ꯃꯈꯣꯏ 11ꯒ ꯑꯣꯟꯅꯕꯅꯤ꯫ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯅ ꯅꯩꯈ꯭ꯔꯦ, ꯅꯩꯕꯨ ꯅꯩꯃꯟꯗꯦ, ꯃꯩꯇꯩꯒꯤꯕꯨ ꯀꯔꯤ ꯂꯩꯒꯦ? ꯃꯣꯏꯗꯧꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯤꯆꯪ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯣꯏꯗꯧꯅ ꯈꯨꯠꯂꯥꯏ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯣꯏꯗꯧꯅ ꯁꯦꯜ ꯊꯥꯗꯕꯤꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ꯫ ꯃꯥꯅ ꯊꯣꯛꯄꯅꯤ ꯇꯧ ꯂꯩꯔꯤꯁꯤ, ꯅꯩꯕꯨ ꯅꯩꯃꯟꯗꯦ꯫